Hello guys, welcome back to Know Your Exam. ꯌꯨꯝ ꯑꯃ ꯂꯩꯔꯒꯗꯤ ꯌꯨꯝꯒꯤ ꯃꯄꯨ ꯂꯩꯐꯝ ꯊꯣꯛꯏꯀꯣ. ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯟ ꯄꯥꯔꯂꯥꯃꯦꯟꯇꯁꯨ ꯍꯥꯎꯁ ꯑꯅꯤ ꯂꯩꯔꯤꯁꯦ ꯃꯣꯏꯒꯤꯁꯨ ꯃꯣꯏꯒꯤ ꯄ꯭ꯔꯤꯁꯥꯏꯗꯤꯡ ꯑꯣꯐꯤꯁꯥꯔ ꯂꯩꯖꯩꯌꯦꯕꯀꯣ. ꯔꯥꯖ꯭ꯌ ꯁꯚꯥꯒꯤꯁꯨ ꯑꯗꯨꯒ ꯂꯣꯛ ꯁꯚꯥꯒꯤꯁꯨ. ꯑꯗꯣ ꯉꯁꯤ ꯑꯩꯈꯣꯏꯅ ꯅꯩꯅꯗꯣꯔꯤꯕ ꯇꯣꯄꯤꯛꯁꯤꯅ ꯂꯣꯛ ꯁꯚꯥꯒꯤ ꯃꯄꯨ ꯑꯩꯈꯣꯏꯒꯤ ꯂꯣꯛ ꯁꯚꯥꯒꯤ ꯄ꯭ꯔꯤꯁꯥꯏꯗꯤꯡ ꯑꯣꯐꯤꯁꯥꯔ ꯁ꯭ꯄꯤꯀꯔꯁꯦ. ꯑꯗ ꯁꯤ ꯅꯩꯅꯗ꯭ꯔꯤꯉꯩ ꯃꯃꯥꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ, ꯑꯗꯨꯒ ꯁꯤꯌꯔ ꯇꯧꯕꯤꯌꯨ, ꯈꯪꯗꯕꯁꯤꯡꯁꯨ ꯈꯪꯍꯟꯕꯤꯌꯨ, ꯑꯗꯨꯒ ꯕꯦꯜ ꯑꯥꯏꯀꯣꯟꯗꯣ ꯑꯗꯨꯁꯨ ꯇꯤꯛ ꯂꯥꯎꯅ ꯅꯝꯕꯤꯔꯝꯃꯨ. ꯀꯩꯒꯤꯅꯣ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯂꯦꯁꯟ ꯑꯃ ꯊꯥꯒꯠꯂꯛꯄ ꯃꯇꯝꯗ ꯑꯗꯣꯝꯗ ꯅꯣꯇꯤꯐꯤꯀꯦꯁꯟ ꯍꯥꯟꯅ ꯐꯪꯅꯕ, ꯃꯤꯅ ꯈꯪꯗ꯭ꯔꯤꯉꯩꯗ ꯑꯗꯣꯝ ꯍꯥꯟꯅ ꯈꯪꯅꯕ. ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯟ ꯄꯥꯔꯂꯥꯃꯦꯟꯁꯤꯀꯣ, ꯏꯟꯗꯤꯌꯟ ꯄꯥꯔꯂꯥꯃꯦꯟꯀꯤ ꯍꯥꯎꯁꯁꯦ ꯁꯤꯁꯦ ꯀꯅꯥꯅ ꯄ꯭ꯔꯤꯁꯥꯏꯠ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯃꯥꯒꯤꯁꯨ ꯄ꯭ꯔꯤꯁꯥꯏꯗꯤꯡ ꯑꯣꯐꯤꯁꯥꯔ ꯂꯩꯖꯩꯌꯦꯕꯀꯣ. ꯑꯩꯈꯣꯏꯒꯤ ꯂꯣꯛ ꯁꯚꯥꯒꯤꯗ ꯍꯥꯏꯔꯒꯅ ꯁ꯭ꯄꯤꯀꯔ, ꯑꯗꯨꯒ ꯔꯥꯖ꯭ꯌ ꯁꯚꯥꯒꯤꯗ ꯍꯥꯏꯔꯒꯅ ꯆꯤꯌꯔꯃꯦꯟ, ꯑꯗꯨꯒ ꯁ꯭ꯄꯤꯀꯔ ꯂꯩꯔꯦꯅ, ꯗꯤꯄꯨꯇꯤ ꯁ꯭ꯄꯤꯀꯔ ꯑꯃꯨꯛ ꯂꯩꯅꯦꯕ ꯂꯣꯛ ꯁꯚꯥꯒꯤꯗꯅ ꯑꯃꯨꯛ. ꯑꯗꯒꯤ ꯔꯥꯖ꯭ꯌ ꯁꯚꯥꯒꯤꯗꯅ ꯑꯃꯨꯛ ꯆꯤꯌꯔꯃꯦꯟ ꯂꯩꯒꯅꯤ, ꯑꯗꯨꯒ ꯗꯤꯄꯨꯇꯤ ꯆꯤꯌꯔꯃꯦꯟ ꯂꯩꯒꯅꯦꯕ. ꯑꯗꯨꯒ ꯃꯣꯏꯒꯤ ꯃꯈꯥꯗ ꯑꯃꯨꯛ ꯆꯤꯌꯔꯄꯔꯁꯟꯒꯤ ꯄꯦꯅꯦꯜ ꯑꯃꯃꯨꯛ ꯂꯩꯅꯦꯕꯀꯣ. ꯂꯣꯛ ꯁꯚꯥꯒꯤꯗꯅ ꯆꯤꯌꯔꯄꯔꯁꯟ ꯍꯥꯏꯒꯅꯦꯕ, ꯄꯦꯅꯦꯜ ꯑꯣꯐ ꯆꯤꯌꯔꯄꯔꯁꯟ ꯍꯥꯏꯒꯅꯦꯕꯀꯣ. ꯑꯗꯨꯒ ꯔꯥꯖ꯭ꯌ ꯁꯚꯥꯒꯤꯗꯅ ꯚꯥꯏꯁ ꯆꯤꯌꯔꯄꯔꯁꯟ ꯍꯥꯏꯅꯦꯕ. ꯁꯣꯔꯤ. ꯎꯝ ꯔꯥꯖ꯭ꯌ ꯁꯚꯥꯒꯤꯗꯅ ꯚꯥꯏꯁ ꯆꯤꯌꯔꯄꯔꯁꯟ, ꯑꯗꯨꯒ ꯂꯣꯛ ꯁꯚꯥꯒꯤꯗꯅ ꯆꯤꯌꯔꯄꯔꯁꯟ. ꯑꯗꯨꯒ ꯃꯥꯒꯤ ꯏꯂꯦꯛꯁꯟ ꯇꯧꯕꯁꯦ ꯑꯩꯈꯣꯏꯒꯤ ꯆꯨꯝꯅꯒꯤ ꯚꯣꯠ ꯇꯧꯕꯒꯤ ꯏꯂꯦꯛꯁꯟ ꯇꯧꯕꯗꯗꯤ ꯑꯩꯈꯣꯏꯒꯤ ꯏꯂꯦꯛꯁꯟ ꯀꯃꯤꯁꯟ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯇꯧꯋꯤꯗꯅ. ꯑꯗꯣ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯁ꯭ꯄꯤꯀꯔꯒꯤ ꯏꯂꯦꯛꯁꯟ ꯇꯧꯕꯁꯤꯗꯗꯤ ꯄ꯭ꯔꯁꯤꯗꯦꯟꯅ ꯗꯤꯁꯥꯏꯠ ꯇꯧꯔꯛꯀꯅꯦꯕꯀꯣ. ꯄ꯭ꯔꯁꯤꯗꯦꯟꯅ ꯃꯇꯝꯁꯦ ꯐꯤꯛꯁ ꯇꯧꯔꯛꯀꯅꯦꯕ. ꯑꯗ ꯁ꯭ꯄꯤꯀꯔꯒꯤ ꯏꯂꯦꯛꯁꯟ ꯇꯧꯗ꯭ꯔꯤꯉꯩꯁꯦ, ꯍꯥꯏꯕꯗꯤ ꯁꯔꯀꯥꯔꯁꯦ ꯁꯔꯀꯥꯔ ꯑꯃꯁꯨ ꯏꯂꯦꯛꯁꯟꯁꯦ ꯂꯣꯏꯔꯦꯕꯀꯣ. ꯑꯗꯨꯒ ꯑꯍꯥꯟꯕ ꯑꯦꯁꯦꯝꯕ꯭ꯂꯤꯁꯦ ꯐꯝꯕ ꯍꯧꯔꯛꯑꯦꯕ. ꯍꯥꯏꯗꯤ ꯃꯃꯥꯡꯒꯤ ꯇꯥꯔꯝꯗꯣ ꯂꯣꯏꯈ꯭ꯔꯕꯅꯦꯕꯀꯣ. ꯇꯥꯔꯝ ꯑꯅꯧꯕ ꯑꯃ ꯍꯧꯔꯛꯑꯦꯕ. ꯑꯗꯨꯒꯤ ꯇꯥꯔꯝ ꯑꯅꯧꯕ ꯑꯃ ꯍꯧꯕꯗꯣ, ꯑꯗꯨꯒꯤ ꯇꯥꯟꯖꯥꯗꯨꯗꯅꯦ ꯈꯪꯕ꯭ꯔꯥ, ꯁ꯭ꯄꯤꯀꯔ ꯑꯃ ꯃꯣꯏꯅ ꯑꯦꯄꯣꯏꯟ ꯇꯧꯒꯅꯦꯕ. ꯀꯅꯥꯅ? ꯄ꯭ꯔꯁꯤꯗꯦꯟꯅ ꯉꯁꯥꯏꯒꯤ ꯑꯅꯧꯕ ꯑꯍꯥꯟꯕ ꯁꯦꯁꯟꯗꯣ, ꯑꯅꯧꯕ ꯍꯥꯏꯗꯤ ꯚꯣꯠ ꯀꯥꯔꯕ ꯃꯇꯨꯡꯗ ꯄꯨꯜꯂꯛꯏꯕꯁꯤꯡꯗꯣ, ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯦꯅꯤꯌꯔ ꯃꯣꯁ ꯑꯃꯅꯦ ꯄ꯭ꯔꯁꯤꯗꯦꯟꯅ ꯁ꯭ꯄꯤꯀꯔ ꯑꯣꯏꯅ ꯑꯦꯄꯣꯏꯟ ꯇꯧꯒꯅꯦꯕ. ꯑꯗꯣ ꯍꯥꯏꯔꯤꯕ ꯃꯤꯗꯣ ꯁ꯭ꯄꯤꯀꯔꯅ ꯍꯥꯏꯗꯦꯕ, ꯑꯗꯨꯅ ꯄ꯭ꯔꯣꯇꯦꯝ ꯁ꯭ꯄꯤꯀꯔ ꯍꯥꯏꯌꯦꯕ. ꯄ꯭ꯔꯣꯇꯦꯝ ꯁ꯭ꯄꯤꯀꯔ ꯍꯥꯏꯅꯦꯕꯀꯣ. ꯑꯗꯨꯒ ꯃꯥꯒꯤ ꯃꯊꯧꯁꯦ ꯀꯩꯗꯧꯗꯣꯏꯅꯣ ꯍꯥꯏ ꯇꯥꯔꯒꯗꯤ, ꯃꯥꯁꯤꯅ ꯉꯁꯥꯏꯒꯤ ꯅꯧꯅ ꯀꯥꯔꯛꯏꯕ ꯑꯦꯝ ꯄꯤ ꯃꯌꯥꯝꯗꯣꯀꯣ, ꯃꯥꯒꯤ ꯋꯥꯁꯛꯁꯦ ꯂꯧꯗꯣꯏꯅꯦꯕ. ꯍꯥꯏꯗꯤ ꯃꯥꯒꯤ ꯑꯣꯠ ꯇꯦꯀꯤꯡꯁꯦ ꯃꯥꯅ ꯇꯧꯗꯣꯏꯅꯦꯕ. ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯄ꯭ꯔꯣꯇꯦꯝ ꯁ꯭ꯄꯤꯀꯔꯁꯦ, ꯁ꯭ꯄꯤꯀꯔ ꯑꯃꯒ ꯆꯞ ꯆꯥꯕ ꯄꯋꯥꯔꯁꯦ ꯃꯉꯣꯟꯗ ꯂꯩꯌꯦꯕ. ꯑꯗꯨꯒ ꯄ꯭ꯔꯣꯇꯦꯝꯒꯤ ꯋꯥꯁꯛ ꯂꯧꯕꯁꯦ, ꯍꯥꯏꯗꯤ ꯃꯥꯒꯤ ꯑꯣꯠ ꯇꯦꯀꯤꯡꯁꯦ, ꯁꯤꯁꯨ ꯄ꯭ꯔꯁꯤꯗꯦꯟꯅ ꯂꯧꯒꯅꯦꯕꯀꯣ. ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯤꯀꯔꯒꯤ ꯏꯂꯦꯛꯁꯟꯁꯦ, ꯁꯤꯁꯦ ꯂꯣꯛ ꯁꯚꯥꯗꯒꯤ ꯇꯧꯒꯅꯦꯕ. ꯍꯥꯏꯗꯤ ꯃꯣꯏꯒꯤ ꯃꯦꯝꯕꯔ ꯃꯔꯛꯇꯒꯤ ꯇꯧꯒꯅꯦꯕ ꯀꯣ. ꯍꯥꯏꯗꯤ ꯃꯣꯏꯒꯤ ꯉꯁꯥꯏꯒꯤ ꯂꯣꯛ ꯁꯚꯥꯒꯤ ꯃꯦꯝꯕꯔ ꯃꯔꯛꯇꯒꯤ ꯃꯈꯣꯏꯒꯤ ꯁ꯭ꯄꯤꯀꯔꯁꯦ ꯈꯟꯒꯅꯦꯕꯀꯣ. ꯑꯗꯨꯒ ꯁ꯭ꯄꯤꯀꯔꯒꯤ ꯁꯤꯠꯁꯦ ꯍꯥꯡꯉꯀꯥꯟꯗꯅꯦꯀꯣ, ꯃꯣꯏꯅ ꯉꯁꯥꯏꯒꯤ ꯃꯣꯏ ꯃꯔꯛꯇꯒꯤ ꯑꯃꯨꯛ ꯁ꯭ꯄꯤꯀꯔꯒꯤ ꯁꯤꯠꯁꯦ ꯑꯃꯨꯛ ꯏꯂꯦꯛꯁꯟ ꯑꯃꯨꯛ ꯇꯧꯔꯒ ꯑꯃꯨꯛ ꯈꯟꯒꯅꯦꯕ. ꯑꯗꯨꯗꯨꯒ ꯑꯁꯦꯡꯕꯒꯤꯗꯤ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯇꯥꯔꯝꯗꯣ ꯂꯣꯏꯗ꯭ꯔꯤꯐꯥꯎꯁꯦ ꯁ꯭ꯄꯤꯀꯔꯁꯦ ꯃꯥꯒꯤ ꯑꯣꯐꯤꯁꯇ ꯑꯗꯨꯝ ꯂꯩꯒꯅꯦꯕꯀꯣ. ꯑꯗꯨꯕꯨ ꯈꯪꯉꯕ, ꯀꯦꯁ ꯑꯍꯨꯝ ꯈꯛꯇ ꯂꯩꯌꯦꯕ. ꯀꯦꯁ ꯑꯍꯨꯝꯁꯤ ꯑꯣꯏꯇꯥꯔꯒꯗꯤ ꯃꯥꯒꯤ ꯑꯣꯐꯤꯁꯇꯣ ꯊꯥꯗꯣꯛꯀꯗꯕꯅꯦꯕ. ꯀꯩꯗ ꯍꯥꯏ ꯇꯥꯔꯒꯗꯤ, ꯀꯩꯒꯨꯝꯕ ꯃꯥꯁꯦ ꯂꯣꯛ ꯁꯚꯥꯒꯤ ꯃꯦꯝꯕꯔ ꯑꯣꯏꯕ ꯇꯣꯛꯑꯕ ꯀꯣ. ꯂꯣꯛ ꯁꯚꯥꯒꯤ ꯁꯤꯗ ꯑꯦꯅ ꯍꯟꯖꯤꯜꯂꯦ, ꯁꯣꯔꯤ. ꯀꯩꯒꯨꯝꯕ ꯃꯥꯁꯦ ꯂꯣꯛ ꯁꯚꯥꯒꯤ ꯃꯦꯝꯕꯔꯁꯦ ꯑꯣꯏꯗ꯭ꯔꯕꯀꯣ, ꯑꯗꯨ ꯇꯥꯔꯒꯗꯤ ꯃꯥꯁꯦ ꯑꯣꯐꯤꯁꯇꯣ ꯚꯦꯀꯦꯠ ꯇꯧꯒꯅꯦꯕ. ꯃꯔꯝꯗꯤ ꯂꯣꯛ ꯁꯚꯥꯒꯤ ꯃꯦꯝꯕꯔ ꯈꯛꯇꯅꯦꯕ ꯁ꯭ꯄꯤꯀꯔ ꯑꯣꯏꯕ ꯌꯥꯗꯣꯏꯁꯦ. ꯑꯗꯨꯒ ꯃꯥꯁꯦ ꯗꯤꯄꯨꯇꯤ ꯁ꯭ꯄꯤꯀꯔꯗ ꯔꯤꯖꯤꯒꯅꯦꯁꯟ ꯂꯦꯇꯔ ꯑꯃ ꯄꯤꯁꯜꯂꯝ ꯇꯥꯔꯒꯗꯤ, ꯉꯁꯥꯏꯒꯤ ꯁ꯭ꯄꯤꯀꯔꯅ ꯔꯤꯖꯥꯏꯟ ꯇꯧꯒꯦ ꯍꯥꯏ ꯇꯥꯔꯒꯗꯤ ꯗꯤꯄꯨꯇꯤ ꯁ꯭ꯄꯤꯀꯔꯗ ꯄꯤꯁꯟꯒꯅꯤꯀꯣ, ꯄ꯭ꯔꯁꯤꯗꯦꯟꯗ ꯄꯤꯁꯜꯂꯣꯏ. ꯑꯗꯨꯅ ꯃꯥꯅ ꯔꯤꯖꯤꯒꯅꯦꯁꯟ ꯑꯃ ꯄꯤꯁꯟ ꯇꯥꯔꯒꯗꯤ ꯃꯥ ꯊꯣꯛꯈ꯭ꯔꯅꯤ. ꯑꯗꯨꯒ ꯃꯥꯒꯤ ꯂꯧꯊꯣꯛꯄꯒꯤ ꯄ꯭ꯔꯣꯁꯦꯁꯁꯦ, ꯁꯤꯁꯦ ꯂꯣꯛ ꯁꯚꯥꯗ ꯄꯥꯁ ꯇꯧꯔꯕ, ꯑꯗꯨ ꯇꯥꯔꯒꯗꯤ ꯃꯥꯁꯦ ꯁ꯭ꯄꯤꯀꯔ ꯑꯣꯏꯔꯔꯣꯏꯕ. ꯑꯗꯨꯕꯨ ꯁ꯭ꯄꯤꯀꯔ ꯑꯣꯏꯗ꯭ꯔꯒꯁꯨꯅꯦ, ꯁ꯭ꯄꯤꯀꯔ ꯂꯧꯊꯣꯛꯑꯦ ꯍꯥꯏꯕ ꯋꯥꯅꯦꯕꯀꯣ, ꯃꯥ ꯑꯦꯝ ꯄꯤꯗꯤ ꯑꯣꯏꯒꯅꯤꯀꯣ. ꯁꯤꯗ ꯀꯟꯐ꯭ꯌꯨꯁ ꯆꯠꯂꯣꯏꯗꯕꯀꯣ. ꯑꯗꯨ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯁ꯭ꯄꯤꯀꯔꯒꯤ ꯔꯤꯃꯨꯚꯦꯜꯒꯤ ꯔꯤꯖꯣꯂꯨꯁꯟꯁꯦ, ꯃꯁꯤꯁꯦ ꯍꯥꯎꯁꯇ ꯆꯠꯊꯔꯤꯉꯩꯃꯛꯇꯅꯦꯀꯣ, ꯉꯁꯥꯏꯒꯤ ꯑꯗꯨꯒꯨꯝꯕ ꯍꯥꯎꯁꯇꯣ ꯃꯥꯅ ꯄ꯭ꯔꯤꯁꯥꯏꯠ ꯇꯧꯔꯣꯏꯕ. ꯗꯤꯄꯨꯇꯤ ꯁ꯭ꯄꯤꯀꯔ ꯅꯠꯇ꯭ꯔꯒꯅ ꯉꯁꯥꯏꯒꯤ ꯆꯤꯌꯔꯄꯔꯁꯟꯗꯣ, ꯑꯗꯨꯗꯒꯤ ꯃꯦꯝꯕꯔ ꯈꯜꯂꯒ ꯗꯤꯁꯥꯏꯠ ꯇꯧꯒꯅꯦꯕꯀꯣ. ꯑꯗꯨꯒ ꯁꯤ ꯃꯇꯝꯗ ꯃꯥꯁꯦ ꯚꯣꯇꯤꯡ ꯔꯥꯏꯠ ꯂꯩꯕ꯭ꯔꯥꯅ ꯍꯪꯕ ꯌꯥꯏ. ꯚꯣꯇꯤꯡ ꯔꯥꯏꯠ ꯂꯩꯌꯦꯕ ꯀꯣ.
ꯚꯣꯇꯤꯡ ꯔꯥꯏꯠ ꯂꯩ ꯑꯗꯨꯕꯨ ꯀꯩꯅꯣꯁꯦ ꯑꯁꯦꯡꯕꯗꯤꯅꯦ ꯏꯁꯄꯤꯀꯔꯒꯤ ꯚꯣꯇꯤꯡ ꯔꯥꯏꯠꯁꯦ ꯂꯩꯇꯕꯒꯨꯝꯕꯅꯦꯕ ꯑꯗꯣ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯇꯥꯏ ꯕ꯭ꯔꯦꯛꯀꯨꯝꯕ ꯂꯩꯀꯥꯟꯗꯣ ꯑꯗ ꯃꯥꯁꯦ ꯍꯥꯏꯗꯤ ꯇꯥꯏ ꯕ꯭ꯔꯦꯛ ꯂꯩꯍꯟꯕꯗꯤ ꯌꯥꯗꯕꯅꯤꯅꯀꯣ ꯃꯥꯒꯤ ꯐꯦꯚꯔ ꯑꯃꯗꯤ ꯂꯥꯛꯀꯅꯦꯕꯀꯣ ꯑꯗꯨꯅ ꯂꯥꯁ ꯑꯋꯥꯔꯗ ꯃꯥꯒꯤ ꯚꯣꯇꯤꯡꯗꯤ ꯂꯩꯌꯦꯕ ꯑꯗꯣ ꯏꯁꯄꯤꯀꯔ ꯑꯣꯏꯔꯤꯉꯩꯗꯤ ꯑꯗꯨꯃꯥꯏꯅ ꯂꯩꯕꯒꯤ ꯋꯥꯅꯦꯕꯀꯣ ꯏꯁꯄꯤꯀꯔ ꯅꯠꯇ꯭ꯔꯀꯥꯟꯗꯗꯤ ꯃꯥꯁꯨ ꯅꯣꯔꯃꯦꯜ ꯄꯔꯁꯟ ꯑꯦꯝ ꯄꯤ ꯑꯦꯁ ꯆꯞ ꯃꯥꯟꯅꯩꯌꯦꯕ ꯑꯗꯨꯅ ꯃꯥꯁꯦ ꯚꯣꯇꯤꯡ ꯔꯥꯏꯠ ꯂꯩꯒꯅꯦꯕ ꯑꯗꯨꯒ ꯃꯥꯁꯦ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯒꯥꯔꯖꯤꯌꯟꯅꯤ ꯀꯣ ꯁꯣꯔꯤ ꯃꯦꯝꯕꯔꯁꯤꯡꯁꯤꯒꯤ ꯄ꯭ꯔꯤꯚꯤꯂꯦꯖ ꯑꯃꯁꯨꯡ ꯄꯋꯥꯔ ꯃꯌꯥꯝꯁꯤ ꯃꯥꯅ ꯒꯥꯔꯖꯤꯌꯟ ꯑꯣꯏꯔꯤꯅꯦꯕ ꯑꯗꯨꯒ ꯃꯥꯒꯤ ꯄꯋꯥꯔꯁꯦ ꯁꯤꯁꯦ ꯁꯣꯔꯁ ꯑꯍꯨꯝꯗꯒꯤ ꯂꯥꯛꯑꯦꯕ ꯀꯣ ꯏꯟꯗꯤꯌꯥꯟ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯗꯒꯤ ꯑꯃ ꯂꯥꯛꯑꯦ ꯀꯣ ꯑꯗꯨꯗꯨꯒ ꯔꯨꯜꯁ ꯑꯦꯟ ꯄ꯭ꯔꯣꯁꯤꯗ꯭ꯌꯔ ꯑꯦꯟ ꯀꯟꯗꯛ ꯑꯣꯐ ꯕꯤꯖꯤꯅꯦꯁ ꯏꯟ ꯂꯣꯛꯁꯚꯥꯒꯤ ꯄ꯭ꯔꯣꯁꯤꯗ꯭ꯌꯔ ꯑꯦꯟ ꯀꯟꯗꯛ ꯑꯣꯐ ꯕꯤꯖꯤꯅꯦꯁꯁꯦ ꯁꯤꯗꯒꯤ ꯑꯃ ꯂꯥꯛꯑꯦ ꯑꯗꯨꯒ ꯄꯥꯔꯂꯥꯃꯦꯟꯇꯔꯤ ꯀꯟꯚꯦꯟꯁꯟ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯑꯅꯤꯁꯦ ꯁꯤꯗꯤ ꯏꯔꯒ ꯂꯩꯔꯕ ꯄꯣꯠꯅꯦꯕ ꯍꯥꯏꯕꯗꯤ ꯏꯟꯗꯤꯌꯥꯟ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯗ ꯏꯔꯒ ꯂꯩꯖꯔꯦ ꯑꯗꯒꯤ ꯁꯤ ꯔꯨꯜꯁ ꯑꯦꯟ ꯄ꯭ꯔꯣꯁꯤꯗ꯭ꯌꯔꯁꯦ ꯁꯤꯁꯨ ꯏꯔꯒ ꯂꯩꯔꯕ ꯄꯣꯠꯅꯦꯕ ꯑꯗꯨꯒ ꯄꯥꯔꯂꯥꯃꯦꯟꯇꯔꯤ ꯀꯟꯚꯦꯟꯁꯟ ꯍꯥꯏꯔꯤꯁꯤꯅꯅꯦ ꯏꯗꯕ ꯄꯣꯠꯅꯦꯕꯀꯣ ꯑꯗ ꯉꯁꯥꯏꯒꯤ ꯏꯗꯕ ꯄꯣꯠ ꯍꯥꯏꯗꯤ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅꯅꯦ ꯃꯥꯅ ꯂꯧꯈꯠꯂꯛꯄ ꯑꯦꯛꯁꯟꯗꯣ ꯑꯗꯨꯗꯣ ꯁꯤꯗ ꯆꯤꯡꯈꯤꯗꯣꯏꯅꯦꯕ ꯑꯗꯨꯒ ꯃꯥꯒꯤ ꯐꯪꯁꯟꯁꯦ ꯃꯇꯦꯛ ꯈꯤꯇꯪ ꯍꯥꯏꯔꯒꯅꯀꯣ ꯃꯥꯁꯦ ꯏꯟꯇꯔꯄ꯭ꯔꯤꯇꯔꯅꯦꯕ ꯍꯥꯏꯕꯗꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯑꯣꯐ ꯏꯟꯗꯤꯌꯥꯒꯤ ꯑꯗꯨꯒ ꯔꯨꯜ ꯑꯣꯐ ꯄ꯭ꯔꯣꯁꯤꯗ꯭ꯌꯣꯔ ꯁꯤꯒꯤ ꯑꯍꯨꯝꯁꯦ ꯁꯤ ꯃꯥꯁꯦ ꯏꯟꯇꯔꯄ꯭ꯔꯤꯇꯔ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯍꯥꯎꯁꯇꯒ ꯑꯦꯖꯟ ꯇꯧꯕ ꯑꯗꯒꯤ ꯁꯁꯄꯦꯟ ꯇꯧꯕ ꯀꯥꯏꯅꯒ ꯇꯧꯔꯤꯁꯦ ꯑꯁꯤꯁꯦ ꯃꯥꯅ ꯇꯧꯗꯣꯏꯅꯦꯕ ꯑꯗꯩ ꯀꯣꯔꯝ ꯑꯃ ꯐꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤꯈꯜ ꯐꯝꯕꯁꯦ ꯂꯣꯛ ꯁꯚꯥꯗ ꯐꯝꯕꯁꯦ ꯀꯣꯔꯝ ꯑꯃ ꯐꯥꯗ꯭ꯔꯒꯗꯤ ꯐꯝꯕ ꯌꯥꯗꯦꯕ ꯀꯣꯔꯝ ꯍꯥꯏꯇꯥꯔꯒꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯁꯤꯡ ꯌꯥꯝꯗꯅ ꯄꯨꯟꯕ ꯌꯥꯕ ꯃꯤ ꯃꯁꯤꯡꯗꯣ ꯑꯗꯨꯗꯨꯅꯦꯕ ꯍꯥꯏꯗꯤ ꯃꯤꯅꯤꯃꯝ ꯅꯝꯕꯔ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯃꯤꯇꯤꯡ ꯑꯃ ꯐꯝꯅꯕꯒꯤꯗꯃꯛꯇ 미니ꯃꯝ ꯅꯝꯕꯔꯗꯣ ꯑꯗꯨꯕꯨ ꯀꯣꯔꯝ ꯀꯧꯋꯦꯕ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯂꯣꯛ ꯁꯚꯥꯒꯤ ꯐꯝꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯃꯥꯏ ꯀꯣꯔꯝꯁꯦ 1/10 ꯑꯣꯏꯌꯦꯕꯀꯣ ꯑꯗꯨ ꯇꯥꯔꯒꯗꯤ 555ꯅꯤꯅ ꯃꯤ 55ꯁꯦ ꯁꯤꯅ ꯀꯣꯔꯝꯅꯦꯕ ꯃꯤ 55 ꯁꯨꯗ꯭ꯔꯒꯗꯤ ꯀꯣꯔꯝ ꯐꯥꯗ꯭ꯔꯦꯕ ꯁꯤꯗꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯐꯝꯕ ꯌꯥꯔꯔꯣꯏꯕꯀꯣ ꯑꯗꯨꯅ 55 ꯁꯨ ꯇꯥꯔꯒꯗꯤ ꯃꯥꯁꯦ ꯑꯦꯁꯦꯝꯕ꯭ꯂꯤ ꯐꯝꯕ ꯌꯥꯒꯅꯦꯕ ꯁꯤꯒꯨꯝꯕꯁꯦ ꯃꯥꯅ ꯌꯦꯡꯅꯦꯕꯀꯣ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯃꯥꯁꯦ ꯑꯍꯥꯟꯕꯗ ꯃꯥꯁꯦ ꯚꯣꯠ ꯊꯥꯗꯔꯣꯏꯕ ꯍꯥꯏꯗꯤ ꯕꯤꯜ ꯑꯃ ꯄꯥꯁ ꯇꯧꯕ ꯃꯇꯝꯗ ꯚꯣꯠ ꯇꯧꯋꯤꯗꯅꯀꯣ ꯑꯗꯣ ꯑꯍꯥꯟꯕꯗ ꯃꯥꯁꯦ ꯚꯣꯠ ꯄꯤꯔꯣꯏꯕ ꯑꯗꯨꯕꯨ ꯀꯩꯒꯨꯝꯕ ꯉꯁꯥꯏꯒꯤ ꯚꯣꯠꯇꯨꯗ ꯇꯥꯏ ꯕ꯭ꯔꯦꯛ ꯂꯩꯈ꯭ꯔꯕ ꯀꯣ ꯍꯥꯏꯗꯤ ꯅꯣꯒ ꯈꯔ ꯁꯥꯏꯠ ꯑꯣꯏꯕꯀꯣ ꯉꯁꯥꯏꯒꯤ ꯐꯦꯚꯔꯗ ꯂꯩꯕ ꯉꯁꯥꯏꯒꯤ ꯕꯤꯜꯗꯨꯒꯤ ꯐꯦꯚꯔꯗ ꯂꯩꯕ ꯀꯥꯡꯕꯨꯁꯤꯡꯗꯣ ꯑꯗꯨꯅ ꯑꯥꯏ ꯍꯥꯏꯕ ꯑꯗꯨꯒ ꯐꯦꯚꯔ ꯂꯩꯇꯕ ꯀꯥꯡꯕꯨꯗꯨꯅ ꯅꯥꯏꯅ ꯍꯥꯏꯕꯀꯣ ꯑꯗ ꯌꯦꯁ ꯅꯣꯒꯤ ꯑꯅꯤꯒꯤ ꯃꯔꯛꯁꯦ ꯁꯤꯗ ꯇꯥꯏ ꯂꯩ ꯇꯥꯔꯒꯗꯤ ꯇꯥꯏ ꯂꯩꯕ ꯌꯥꯗꯕꯅꯤꯅ ꯃꯥꯒꯤ ꯚꯣꯠꯇꯣ ꯑꯗ ꯀꯥꯁ ꯇꯧꯔꯛꯀꯅꯦꯕ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯄꯥꯔꯂꯥꯃꯦꯟꯇ ꯃꯈꯥ ꯇꯥꯕ ꯂꯦꯁꯟꯗꯁꯨ ꯌꯥꯎꯔꯛꯀꯅꯤ ꯑꯩꯈꯣꯏꯒꯤ ꯖꯣꯏꯟ ꯁꯤꯇꯤꯡ ꯑꯅ ꯑꯃ ꯂꯩꯒꯅꯦꯕꯀꯣ ꯀꯔꯤꯒꯨꯝꯕ ꯕꯤꯜꯁꯦ ꯑꯩꯈꯣꯏꯒꯤ ꯂꯣꯛ ꯁꯚꯥꯗ ꯄꯥꯁ ꯇꯧꯕ ꯕꯤꯜ ꯊꯥꯈꯤꯗꯣꯏꯅꯦꯕ ꯔꯥꯖ꯭ꯌ ꯁꯚꯥꯗꯀꯣ ꯅꯠꯇ꯭ꯔꯒꯅ ꯔꯥꯖ꯭ꯌ ꯁꯚꯥꯗ ꯄꯥꯁ ꯇꯧꯕ ꯕꯤꯜꯁꯦ ꯂꯣꯛ ꯁꯚꯥꯗ ꯂꯥꯛꯇꯣꯏꯅꯦꯕ ꯑꯗꯣ ꯑꯅꯤꯒꯤ ꯃꯔꯛꯇ ꯀꯟꯐ꯭ꯂꯤꯛ ꯊꯣꯛꯂꯛꯑꯦꯕꯀꯣ ꯀꯟꯐ꯭ꯂꯤꯛ ꯊꯣꯛ ꯇꯥꯔꯒꯗꯤ ꯃꯕꯥꯅꯤꯁꯦ ꯖꯣꯏꯟ ꯁꯤꯇꯤꯡ ꯑꯃ ꯐꯝꯃꯒ ꯄꯨꯂꯞ ꯐꯝꯃꯤꯟꯅꯔꯒ ꯆꯥ ꯀꯞ ꯑꯃ ꯊꯛꯃꯤꯟꯅꯔꯒ ꯂꯣꯏꯁꯤꯟꯅꯕꯒꯤ ꯇꯥꯏꯞꯇꯣ ꯑꯗꯨꯃꯥꯏꯅ ꯂꯣꯏꯁꯤꯟꯅꯕ ꯌꯥꯏꯑꯕꯀꯣ ꯑꯗ ꯁꯤꯒꯤꯁꯨ ꯀꯔꯝꯕ ꯕꯤꯜꯅ ꯖꯣꯏꯟ ꯁꯤꯇꯤꯡ ꯇꯧꯕ ꯌꯥꯏ ꯍꯥꯏꯕꯗꯣ ꯑꯗꯨꯁꯨ ꯃꯈꯥ ꯇꯥꯕꯗ ꯑꯗꯨꯝ ꯂꯥꯛꯀꯅꯤ ꯑꯗꯨꯒꯨꯝꯕ ꯖꯣꯏꯟ ꯁꯤꯇꯤꯡꯁꯦ ꯏꯁꯄꯤꯀꯔꯅ ꯄ꯭ꯔꯤꯁꯥꯏꯠ ꯇꯧꯒꯅꯦꯕ ꯀꯩ ꯍꯥꯏꯕ ꯉꯁꯥꯏꯒꯤ ꯑꯗꯨꯒꯨꯝꯕ ꯖꯣꯏꯟ ꯁꯤꯇꯤꯡꯗꯣ ꯍꯥꯏꯕꯗꯤ ꯔꯥꯖ꯭ꯌ ꯁꯚꯥꯒꯤꯁꯨ ꯆꯤꯌꯔꯃꯦꯟ ꯂꯩꯔꯤꯅꯤꯗꯅꯀꯣ ꯃꯥꯒꯤ ꯄ꯭ꯔꯤꯁꯥꯏꯗꯤꯡ ꯑꯣꯐꯤꯁꯥꯔ ꯑꯗꯨꯕꯨ ꯖꯣꯏꯟ ꯁꯤꯇꯤꯡꯗꯗꯤ ꯏꯁꯄꯤꯀꯔꯅ ꯄ꯭ꯔꯤꯁꯥꯏꯗꯤꯡ ꯑꯣꯐꯤꯁꯥꯔ ꯑꯣꯏꯒꯅꯦꯕꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯍꯥꯎꯁꯀꯨꯝꯕꯁꯦ ꯍꯥꯎꯁꯇ ꯑꯩꯈꯣꯏ ꯃꯤ ꯃꯌꯥꯝ ꯑꯦꯁꯦꯝꯕ꯭ꯂꯤ ꯐꯝꯃꯀꯥꯟꯗ ꯃꯤ ꯃꯌꯥꯝ ꯌꯦꯡꯗ꯭ꯔꯥ ꯄ꯭ꯔꯦꯁꯀ ꯆꯪꯗꯅ ꯈꯣꯠꯇꯅ ꯃꯌꯥꯝ ꯌꯦꯡꯗ꯭ꯔꯥ ꯑꯗꯨꯗꯣ ꯆꯪꯍꯟꯗꯕ ꯌꯥꯏꯑꯕ ꯏꯁꯄꯤꯀꯔꯒꯤ ꯃꯈꯨꯠꯇ ꯂꯩꯌꯦꯕ ꯏꯁꯄꯤꯀꯔꯗꯨꯅ ꯉꯁꯥꯏꯒꯤ ꯂꯤꯗꯔ ꯑꯣꯐ ꯗ ꯍꯥꯎꯁꯀꯤ ꯂꯤꯗꯔꯁꯤꯅ ꯏꯁꯄꯤꯀꯔꯗ ꯍꯥꯏꯔꯅꯦꯕ ꯉꯁꯤꯗꯤ ꯁꯨꯃꯥꯏꯅ ꯁꯦꯀ꯭ꯔꯦꯠ ꯃꯤꯐꯝ ꯑꯃ ꯐꯝꯁꯦꯅ ꯍꯥꯏꯔꯅꯦꯕ ꯑꯗꯨ ꯍꯥꯏꯕꯗꯒꯤꯗꯤ ꯏꯁꯄꯤꯀꯔꯅ ꯑꯣꯔꯗꯔ ꯊꯣꯛꯈ꯭ꯔꯅꯦꯕ ꯉꯁꯤꯒꯤ ꯃꯤꯐꯝꯁꯤꯗꯤ ꯁꯦꯀ꯭ꯔꯦꯠ ꯁꯤꯇꯤꯡꯅꯤ ꯑꯗꯨꯅ ꯀꯅꯥꯝ ꯆꯪꯉꯛꯄ ꯌꯥꯔꯣꯏꯅ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯒꯦꯂꯔꯤꯗꯕꯨ ꯑꯣꯏꯔꯣ ꯑꯃꯕꯨ ꯑꯣꯏꯔꯣ ꯄ꯭ꯔꯦꯁ ꯐꯥꯎꯇ ꯆꯪꯕ ꯌꯥꯔꯔꯣꯏꯕ ꯅꯨꯃꯤꯠꯇꯨꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯐꯝꯕꯒꯤ ꯄꯥꯎꯁꯤꯕꯨ ꯐꯣꯡꯕ ꯑꯝꯇ ꯌꯥꯔꯣꯏꯕ ꯈꯪꯉꯕ꯭ꯔꯥ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯏꯁꯄꯤꯀꯔꯅ ꯄꯥꯔꯃꯤꯠ ꯄꯤ ꯇꯥꯔꯒꯗꯤ ꯑꯗꯨ ꯐꯣꯡꯕ ꯌꯥꯒꯅꯦꯕ ꯑꯗꯨ ꯉꯁꯥꯏꯒꯤ ꯕꯤꯜꯁꯦ ꯃꯈꯜ ꯌꯥꯝ ꯂꯩꯌꯦꯕꯀꯣ ꯁꯤꯒꯤ ꯕꯤꯜꯁꯤꯗ ꯑꯦꯛꯖꯥꯝꯄꯜꯗ ꯃꯅꯤ ꯕꯤꯜꯁꯦꯀꯣ ꯃꯅꯤ ꯕꯤꯜꯁꯦ ꯁꯄꯣꯁ ꯕꯤꯜ ꯑꯃ ꯄꯨꯈꯠꯂꯛꯑꯦꯕꯀꯣ ꯍꯥꯏꯔꯤꯕ ꯕꯤꯜꯁꯤ ꯃꯅꯤ ꯕꯤꯜ ꯅꯠꯇꯦ ꯍꯥꯏꯕꯁꯦ ꯏꯁꯄꯤꯀꯔꯅ ꯍꯥꯏꯗꯣꯏꯅꯦꯕ ꯃꯅꯤ ꯕꯤꯜ ꯑꯣꯏꯇꯥꯔꯒꯗꯤ ꯔꯥꯖ꯭ꯌ ꯁꯚꯥꯗ ꯄꯋꯥꯔ ꯌꯥꯝ ꯄꯥꯛ ꯂꯩꯇ꯭ꯔꯦ ꯀꯣ ꯑꯗꯨꯅ ꯃꯥꯅ ꯃꯅꯤ ꯕꯤꯜꯅꯦꯅ ꯍꯥꯏꯕꯒꯤ ꯑꯣꯊꯣꯔꯤꯇꯤꯁꯦꯀꯣ ꯀꯣꯔꯠꯇꯐꯧꯗ ꯈꯨꯠ ꯊꯤꯡꯖꯤꯟꯕ ꯌꯥꯗꯦꯕꯀꯣ
ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯑꯥꯙꯥꯔ ꯑꯦꯛꯁꯦ ꯃꯅꯤ ꯕꯤꯜꯅꯤꯅ ꯍꯥꯏꯔꯒ ꯃꯅꯤ ꯕꯤꯜꯗ ꯑꯣꯏꯅ ꯄꯥꯁ ꯇꯧꯈꯤꯕꯅꯦ ꯁꯤ ꯃꯇꯥꯡꯗꯁꯨ ꯀꯣ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯃꯦꯝꯕꯔꯁꯦ ꯗꯤꯁꯀ꯭ꯋꯥꯂꯤꯐꯥꯏ ꯇꯧꯕꯁꯦ ꯃꯦꯝꯕꯔ ꯗꯤꯁꯀ꯭ꯋꯥꯂꯤꯐꯥꯏ ꯇꯧꯕꯁꯦ ꯏꯁꯄꯤꯀꯔꯅ ꯗꯤꯁꯥꯏꯠ ꯇꯧꯒꯅꯦꯕꯀꯣ ꯍꯥꯏꯗꯤ ꯃꯦꯝꯕꯔ ꯑꯃꯁꯦ ꯗꯤꯁꯀ꯭ꯋꯥꯂꯤꯐꯥꯏ ꯇꯧꯕ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯌꯥꯗꯦ ꯍꯥꯏꯕꯁꯦ ꯏꯁꯄꯤꯀꯔꯅ ꯗꯤꯁꯥꯏꯠ ꯇꯧꯒꯅꯦꯕ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯀꯟꯇ꯭ꯔꯤꯒꯤꯅꯦ ꯑꯩꯈꯣꯏ ꯉꯁꯥꯏ ꯀꯟꯇ꯭ꯔꯤꯒꯤ ꯑꯦꯛꯁ ꯑꯣꯐꯤꯁꯤꯌꯦꯜ ꯆꯤꯌꯔꯃꯦꯟ ꯑꯩꯈꯣꯏꯒꯤ ꯕꯣꯗꯤ ꯂꯦꯖꯤꯁꯂꯦꯇꯤꯞ ꯕꯣꯗꯤꯒꯤ ꯆꯤꯌꯔꯃꯦꯟ ꯑꯣꯏꯅ ꯆꯠꯄ ꯀꯥꯟꯗꯅꯦ ꯃꯥ ꯆꯠꯀꯅꯦꯕꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄꯥꯔꯂꯥꯃꯦꯟꯇꯔꯤ ꯀꯃꯤꯇꯤꯅ ꯃꯌꯥꯝ ꯑꯃ ꯂꯩꯌꯦꯕ ꯄꯥꯔꯂꯥꯃꯦꯟꯇꯔꯤ ꯀꯃꯤꯇꯤꯁꯤꯡꯁꯤꯒꯤ ꯃꯦꯝꯕꯔꯁꯤꯡꯁꯦ ꯆꯤꯌꯔꯃꯦꯟꯁꯦ ꯃꯥꯅ ꯑꯦꯄꯣꯏꯟ ꯇꯧꯒꯅꯦꯕ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯏꯁꯄꯤꯀꯔꯒꯤ ꯄꯣꯁꯁꯦ ꯃꯥꯏ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯣꯐ ꯇꯦꯅꯔ ꯄꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯣꯐ ꯇꯦꯅꯔ ꯍꯥꯏꯇꯥꯔꯒꯗꯤ ꯃꯥꯒꯤ ꯊꯕꯛꯁꯦ ꯆꯍꯤꯁꯤꯕꯨ ꯇꯧꯒꯗꯕꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯃꯔꯛꯇ ꯂꯧꯊꯣꯛꯄꯗꯤ ꯌꯥꯔꯒꯁꯨ ꯌꯥꯝꯅ ꯔꯦꯖꯤꯠ ꯑꯣꯏꯕꯗꯣ ꯌꯥꯝꯅ ꯋꯥꯕꯗꯣ ꯑꯣꯏꯕꯗꯣ ꯑꯗꯨꯅꯦꯕ ꯃꯥꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯣꯐ ꯇꯦꯅꯔ ꯄꯤ ꯑꯗꯨꯒ ꯃꯥ ꯂꯧꯊꯣꯛꯄꯗꯤ ꯌꯥꯏ ꯉꯁꯥꯏꯒꯤ ꯂꯣꯛ ꯁꯚꯥꯗꯀꯣ ꯏꯁꯄꯤꯁꯦꯜ ꯃꯦꯖꯣꯔꯤꯇꯤꯅ ꯄꯥꯁ ꯇꯧꯒꯗꯕ ꯏꯁꯄꯤꯀꯔ ꯂꯧꯊꯣꯛꯄꯒꯤ ꯃꯣꯁꯟꯁꯦ ꯑꯩꯈꯣꯏꯒꯤ ꯏꯁꯄꯤꯁꯦꯜ ꯃꯦꯖꯣꯔꯤꯇꯤꯅ ꯄꯥꯁ ꯇꯧꯒꯗꯕꯀꯣ ꯏꯁꯄꯤꯁꯦꯜ ꯃꯦꯖꯣꯔꯤꯇꯤ ꯍꯥꯏꯔꯒꯗꯤ ꯄꯨꯂꯞ ꯑꯄꯨꯟꯕ ꯃꯤ ꯃꯁꯤꯡꯗꯨꯗꯒꯤ ꯇꯪꯈꯥꯏ ꯑꯃ ꯀꯣ ꯑꯗꯨꯒ ꯚꯣꯠ ꯊꯥꯗꯕ ꯅꯨꯃꯤꯠꯇꯨꯗꯒꯤ 1/3 ꯑꯃꯒ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯃꯥꯒꯤ ꯁꯦꯂꯔꯤ ꯑꯃꯁꯨꯡ ꯑꯦꯂꯥꯎꯋꯦꯟꯁꯁꯦ ꯁꯤꯁꯦ ꯄꯥꯔꯂꯥꯃꯦꯟꯅ ꯗꯤꯁꯥꯏꯠ ꯇꯧꯔꯛꯀꯅꯦꯕꯀꯣ ꯑꯗꯨꯒ ꯃꯥꯒꯤ ꯄꯩꯁꯥꯁꯤꯗꯤ ꯗꯥꯏꯔꯦꯛ ꯀꯟꯁꯣꯂꯤꯗꯦꯇꯦꯠ ꯐꯟ ꯑꯣꯐ ꯏꯟꯗꯤꯌꯥꯗꯒꯤ ꯊꯣꯛꯀꯅꯦꯕ ꯀꯣ ꯒꯣꯔꯃꯦꯟꯒꯤ ꯄꯔꯁꯁꯦ ꯑꯍꯨꯝ ꯂꯩ ꯑꯍꯨꯝꯁꯦ ꯃꯊꯪ ꯃꯅꯤ ꯕꯤꯜ ꯅꯩꯅꯔꯛꯄꯗ ꯑꯗꯨꯝ ꯍꯥꯏꯔꯛꯀꯦ ꯄꯕ꯭ꯂꯤꯛ ꯑꯦꯀꯥꯎꯟ ꯑꯗꯒꯤ ꯀꯟꯁꯣꯂꯤꯗꯦꯇꯦꯠ ꯐꯟ ꯑꯣꯐ ꯏꯟꯗꯤꯌꯥ ꯑꯗꯒꯤ ꯀꯟꯇꯤꯟꯖꯦꯟꯁꯤ ꯐꯟ ꯑꯣꯐ ꯏꯟꯗꯤꯌꯥ ꯀꯥꯏꯅ ꯄꯔꯁ ꯑꯍꯨꯝ ꯂꯩꯌꯦꯕꯀꯣ ꯑꯗꯣ ꯁꯤꯁꯦ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯑꯗꯨꯝ ꯍꯥꯏꯔꯛꯀꯦꯕ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯂꯣꯛ ꯁꯚꯥꯗ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯃꯥꯅ ꯀꯟꯗꯛ ꯇꯧꯕ ꯃꯥꯅ ꯗꯤꯁꯀꯁ ꯇꯧꯕ ꯀ꯭ꯔꯤꯇꯤꯁꯥꯏꯁ ꯇꯧꯕꯁꯤꯡꯁꯦ ꯑꯇꯣꯞꯄ ꯑꯝꯇꯅ ꯃꯉꯣꯟꯗ ꯃꯥꯒꯤ ꯊꯕꯛꯁꯤꯡꯁꯤꯗ ꯀ꯭ꯔꯤꯇꯤꯁꯥꯏꯁ ꯇꯧꯕ ꯌꯥꯗꯦꯕꯀꯣ ꯃꯥꯒꯤ ꯂꯦꯖꯤꯁꯂꯦꯇꯤꯞ ꯑꯣꯏꯕ ꯊꯕꯛꯁꯤꯗꯀꯣ ꯑꯗꯨꯒ ꯁꯤ ꯃꯉꯥꯏꯔꯦ ꯀꯩꯅꯣꯁꯦ ꯏꯁꯄꯤꯀꯔꯒꯤ ꯃꯇꯥꯡꯗ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯈꯦꯠꯅꯕꯁꯦ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯤꯇꯦꯟꯒꯤ ꯏꯁꯄꯤꯀꯔꯁꯦ ꯕ꯭ꯔꯤꯇꯦꯟꯒꯤ ꯏꯁꯄꯤꯀꯔꯗꯤꯅꯦ ꯏꯁꯄꯤꯀꯔ ꯍꯦꯛ ꯑꯣꯏꯕꯒꯅꯦ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯄꯥꯔꯇꯤꯁꯦ ꯊꯥꯗꯣꯛꯑꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯏꯁꯄꯤꯀꯔꯒꯤꯗ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤꯗꯁꯨ ꯑꯗꯨꯒꯤ ꯄ꯭ꯔꯣꯕꯤꯖꯟꯕꯨꯗꯤ ꯂꯩ ꯑꯗꯨ ꯇꯥꯔꯒꯁꯨ ꯊꯥꯗꯣꯛꯇꯦꯕ ꯉꯁꯥꯏꯒꯤ ꯁꯄꯣꯁ ꯕ꯭ꯔꯤꯇꯦꯟꯗ ꯍꯥꯏꯔꯁꯤꯅꯦ ꯀꯟꯖꯥꯔꯕꯦꯇꯤꯞ ꯅꯠꯇ꯭ꯔꯒꯅ ꯔꯤꯄꯥꯕ꯭ꯂꯤꯀꯥꯟꯗꯣ ꯃꯣꯏ ꯋꯥꯅꯤꯒꯤꯁꯦ ꯑꯟꯗꯦ ꯀꯟꯖꯥꯔꯕꯦꯇꯤꯞ ꯅꯠꯇ꯭ꯔꯒ ꯂꯦꯕꯔ ꯁꯣꯔꯤ ꯂꯦꯕꯔ ꯄꯥꯔꯇꯤꯗꯒꯤ ꯑꯃ ꯑꯣꯏꯔꯦ ꯈꯜꯂꯁꯦꯕꯀꯣ ꯉꯁꯥꯏꯒꯤ ꯏꯁꯄꯤꯀꯔ ꯍꯥꯞꯈꯤꯕꯒ ꯃꯥꯁꯦ ꯂꯦꯕꯔ ꯄꯥꯔꯇꯤ ꯑꯣꯏꯔꯔꯣꯏꯕ ꯀꯣ ꯃꯥ ꯉꯁꯥꯏꯒꯤ ꯃꯦꯝꯕꯔꯁꯤꯞ ꯊꯥꯗꯣꯛꯈ꯭ꯔꯅꯦꯕ ꯄꯥꯔꯇꯤ ꯑꯝꯇ ꯂꯩꯔꯔꯣꯏꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯃꯣꯏꯒꯤꯗꯤ ꯁꯤꯅꯤ ꯉꯁꯤꯒꯤ ꯂꯦꯁꯟ ꯀꯝꯗꯧꯋꯤ ꯍꯥꯏꯕꯗꯨ ꯃꯈꯥꯗ ꯀꯃꯦꯟꯁꯤꯗ ꯊꯥꯗꯕꯤꯔꯝꯃꯣ ꯑꯗꯨꯒ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ